Leingakki War on Drugs campaign Karam Thoklagaba Nongmei Utlaga pharmacy da Mayai Kaba Chinjak Oina Sijinnaba tablet Piyu Yade Haiduna Ascoril syrup Thakluba Commando ama fare Chief Minister N.B. na lusing Leingakna tangay fadana tawdaba yaraktabadage kumjali singani taragani panda hawdorokibang War on Drugs campaign gi ani suba lanjang mai pakna sangsilaglingai gi sayrakta illegal drugs sing fagadaba police personnel singi maraktage Karana puthok pusin tawrambadagi fakiba thokdok thokraba matungda Mayai Kaba Chinjak oina Sijinnaba tablet ama Piyu Yade Haiduna Nongmei Utlaga Mayai Kaba Chinjak ama oina su Sijinnaba Ascoril syrup ama namduna Thakluba Commando personnel ama police na faraga mahaki mathakta case ama lawkhatkre thokdok asi nga numidang pung 8 minute kunthrarom tarakbada Thobal District Hospital gi gate kamayok na badalaiba pharmacy ama da thokiba nei pharmacy asigi mapugi mamingna Takhelambam Vidya Kumari Chahi kuntraga ni thoi mapuroiba e lansen ba maitei kawe Thobal athokpam khunok dagi ni haire pharmacy asida angoba machugi bolero MN05/A 5525 ta lakiba miyoi amana Mayai Kaba Chinjak oina Sijinnaba Japis tablet pinanaba demand tawrokibani haire tablet asi Piyu hairakpada pharmacy asigi maikei dagi asiguma tablet asidi Mayai Kaba Chinjak oina su Sijinnabanina laitre haina pikhide haire adubu miyoi aduna pharmacy asigi manungda changlaglaga yoliba hidak singi marakta thamba Ascoril syrup ama lawthoklaga thaktokhibani haire masida pharmacy gi maikei dagi mahangna thaktokiba syrup adugi mamal pinana bahairubada Nongmei ama puthoroklaga onsinduna kamnana bahonnaramkhibani haire thokdok asigi matangda pharmacy gi mapu Takhelambam Vidya Kumarina Thobal police station da complaint report ama file tawbadagi miyoi adu phaгаtle haire mahaki maming Lunjangam Lungdim Chahi Kuntraga Tarit Apokpa Jamlun Kauwe Churachandpur District ke En Molhoi Biles dagi ni haide mahak ani suba IRB ge rifleman ni adubo haujingna Thobal Commando da attest tawduna laibani haire mahaki mathakta police na case ama lokhatpaga loinana Maralgi matungina logi makhada phangpham thokpa chairak phangananaba thabak lokhatle haire nauna mari positive oire Manipurda COVID laisat ki phibam mapung phana laksinduna haukiba tha mangaro masida COVID positive oiba miyoi amata thengnarudrabagi tungda numit kharanigi mamangdagi hauna laisat ase positive oiba nauna amuk thengnarakuna haukiba pung kun mari asida miyoi mari COVID positive oiba thengnare haire COVID-19 command control room na thadorok pacherol asigi matunginna nauna positive oiba thengnakraba singadu Imphal East ki Khurai dage masagi chahi humbudraga mathoirom surabe nupi ama amasung Imphal West ke chamaga mapan suba CRPF battalion gi personnel ahum ne nauna positive oiba thengnakraba nupi adu covid vaccine gi ani suba dose kap khraba miyoi ne mahak hauji kormobit ki laina makhalama naduna leiba maramna hospital da laikan aduna leide hauki bapung kun mari asida Jenims da laikan aduna leramba miyoi ane discharge tawkhibaga loinana Haujik phawbada state asida COVID-19 gi active case tara leide hauki bapung kun mari asida so state asida vaccine dose ama phawba kapkhiba leite loinana laichat asina maram oiduna mi sikhibasu leite India gi oina de nauna miyoi 5,938 COVID positive oiba thengnakhe